Malemgi oina covid19 positive oiba missing crore amaga lakh 19,965 chahum kunmanga sukre. Laina asina maram oiduna laikhidaba missing na lakh 5,965 ga chaunga nifumathoi sukre. India gi oina hauzik faubada positive oiba mioi lakh 9,965 ga chaunga yankhai humdoi sukre. Amadi laikanaba ngamdana covid19 na maram oiduna laikhidaba mioi lising punithoi ga chatruk hundramari sukre. Pitambara School da laiba Community Quarantine Center da laiba inmate chamaga kuntramari laibagi manungda mioi tara positive oikibadagi lemhoriba inmate sing makhata na retest amuk atuba matamda tawbiyu. Community Quarantine Center da laiba inmate singi manungda positive oiba sum yauduna lairabadi suti lauraga thoklakpa inmate sing imung manungi mioi sing unaba phanglaroi haina wakatlagli. Central Board of Secondary Education na loba class 10 amdi 12 ki exam July 13 ki mamangda haidok labayana laire hairi. CBSE gi maikaidigi chapchaba exam haidok pagi nimit haidrabasu Supreme Court ta July gi tang 15 faubada mahiroi singi result semba loiragani hairi. Adubo handak COVID-19 na maram oiduna anauba evaluation method amada marksing hotkadaba maramna merit list di fonglaroi hairi. Malem pumbada COVID-19 lanthengnaba wanaring cherakta Russia da ahanba oina coronavirus ke vaccine puthokre hairi. Report amagi matung ina Russia gi Sessionov University da clinical trial mayam tawraba matung da ahanba novel coronavirus ki vaccine asi puthokpani Institute for Translational Medicine and Biotechnology ki director Badim Tarasobasna phongdorakpagi matung ina volunteers singna Sessionov's Moscow State Medical University da changyang adu chathakibani.